All the choices you made, did you make them again? Hello everyone! Ngasidi ay ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯥꯔꯤ ꯁꯦꯠꯂꯒ ꯊꯥꯕꯜ ꯌꯥꯎꯗꯣꯏꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗꯗꯤ ꯊꯥꯕꯜꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦꯕ ꯅꯍꯥꯟ ꯅꯣꯡꯃꯈꯛꯇꯤ ꯌꯥꯎꯔꯦ ꯃꯃꯥꯡꯗ 2020ꯗ ꯑꯃꯨꯛꯇꯪ ꯌꯥꯎꯔꯦ ꯉꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦ ꯃꯅꯤꯄꯨꯔꯗ ꯊꯥꯕꯜ ꯌꯥꯎꯒꯗꯣꯏꯁꯦ ꯍꯥꯟꯅ ꯈꯔ ꯍꯥꯏꯗꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯌꯥꯎꯁꯪꯗꯣ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯗꯦꯜꯂꯤꯔꯣꯝꯗ ꯑꯣꯏꯅ ꯍꯦꯟꯅ ꯌꯥꯎꯋꯦꯕ ꯊꯥꯕꯜꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯔꯤ ꯁꯦꯠꯂꯦ ꯐꯨꯔꯤꯠꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯨꯔꯤꯠ ꯍꯥꯏꯗꯤ ꯗꯌꯥꯅꯤ ꯅꯥꯎꯔꯦꯝ ꯀꯂꯦꯛꯁꯟꯒꯤ ꯐꯨꯔꯤꯠꯅꯤ ꯑꯗꯣ ꯉꯁꯤ ꯁꯥꯔꯤ ꯁꯦꯠꯂꯒ ꯆꯣꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯑꯃꯗ ꯌꯥꯎꯃꯤꯟꯅ ꯁꯥꯕꯤ ꯐꯖꯕꯤ ꯁꯦꯁ ꯐꯖꯔꯦ ꯐꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩ ꯁꯤꯗ ꯐꯨꯔꯤꯠ ꯇꯧꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯝ ꯇꯧꯔꯣ ꯌꯦꯡꯒꯦꯅꯦ ꯔꯥꯎꯟ ꯑꯝꯇ ꯎꯡꯉꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥ ꯐꯖꯔꯦ ꯐꯖꯔꯦ ꯍꯧꯖꯤꯛ ꯀꯨꯝꯃꯁꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ 이만 나오고 나가래 야 앞에 나게 ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯑꯅꯤ ꯊꯣꯛꯑꯒ ꯍꯣꯔꯦꯟ ꯀꯩꯅꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯍꯥꯏ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯂꯤ ꯑꯗꯣ ꯑꯥꯗ ꯎꯔꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯄꯅꯦ ꯍꯥꯏꯕ ꯆꯣꯡꯉ ꯆꯣꯡꯉ ꯆꯠꯂꯣ ꯕꯦꯟꯆꯥ ꯁ꯭ꯋꯥꯏꯗꯩ ꯍꯥ ꯍꯥ ꯀꯔꯤ ꯆꯣꯡꯉ ꯑꯝꯇ ꯆꯣꯡ ꯑꯝꯇ ꯆꯣꯡꯉ ꯑꯝꯇ ꯆꯣꯡꯉ ꯑꯝꯇ ꯆꯣꯡꯉ ꯍꯥꯏꯕ ꯑꯝꯇ ꯍꯣꯏ ꯌꯧꯗꯣꯔꯦ ꯃꯝꯃꯦ ꯌꯥꯝꯅ 이까이리 얘마 이까이리 ꯀꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯑꯦ 이만ꯅꯕꯤ가 약간 ꯆꯠꯃꯤꯟꯅꯔꯗꯤ ꯐꯗꯧꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯈꯪꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯑꯦ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨ ꯁꯤ ꯆꯣꯡꯉꯤꯁꯦ ꯋꯥ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯀꯥꯏꯗꯤ ꯆꯪꯅꯤ
ꯑꯣꯏꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ 하이비로 hꯧ직 ꯊꯥꯕꯜ ꯌꯥꯎꯔꯦ ꯊꯥꯕꯜ ꯌꯥꯎꯔꯨꯕ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯨꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯒꯤ ꯃꯦꯟ ꯔꯣꯗꯇ ꯆꯣꯡꯈꯤꯕ ꯎꯈꯤꯗꯕꯁꯦ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯈꯤꯕꯗꯒꯤ ꯑꯩꯒꯤꯗꯃꯛ ꯑꯣꯏꯅꯗꯤ ꯎꯈꯤꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯥꯎꯁꯪꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯌꯥꯎꯁꯪ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯤꯁꯦ ꯍꯟꯗꯛ ꯆꯍꯤꯅ ꯑꯍꯥꯟꯕꯅꯤ ꯂꯥꯏꯐ
ngasibo hingakpata natrese so Mane. ngasina handakna hanmane yausang phajana yawrise yamna lishanji da amta di yaurage da yahobani ado yam nuai aduga sari se beso mamang sai jakre hanmane ngasina ko chene chapter ai sai ga si sie ngamoi haiba ado yam nuai ado mathangda ngsi di matang se lotion jarage do mathangda nuai nuai video pura hala bye Hi. Cha-na-na-na-na-na-na.